Hoji aikoina Nilekuthi food park sida laibasi mafam sida leiriba cold storage masida plant ama leirisi masi yengba lakpani masi maroiba maramdi handak lakaduriba assembly session sida aikoi idle project myam ama leibasi aikoi question khara hangnanabagi siam sananaba miyamgi prajagi kananabagi damakta aduga mari leidana aikoi sports verification tawba koi check tawba lakpani wafamdi hairiba Nilekuthi food park sida leiribasi paisa kai thokre aduga sahi mapangi mamangdagi mafamsi sagataga completion tawre aduga hairiba cold storage masigi facilities na parja mayamta aikoi masida cold storage da aikoi facilities piraga mayam si karbar tawba adagi aikoi matam gi mahai marong golakpa mayam sida aikoi sida store tawra kanda freezer sida thamakanda unseasoned fruits mayam sing adagi mahai marong yam yon bagi facilities parja da pigadabani ado hairibasi paisa se kaithokre aduga sarakanda thamakanda nongmabo function tawdi adubu aikoi sports da lakpa kanda aikoi gi kaikhumna jariba officer mayofi unobada tha ani pumbati chamber taruk leibasida chamber ani di the horticulture department na sinagi hai adubu hek haukiba aikoi gi masigi function tawba yaba haukibisi masidagi amukta haudri adu masi Controller of Auditor General of India nasu report ampi assembly ta table tawraga 2020 gi magi investigation tawba matamda audit tawba matamda house ta 2023 gi kano da assembly session da akoigi report se table khudimok ta member sing da thamki aduda finding masigi report se aina ujarapuni adu masi government na chahi mapal se project se complete tawraga function tawtrip se government na karigino parja miyam da basi kanaba pidrip se karigino thabak phangdaba naharol se ichan naharol sing imaibel halaman myam le sing side kanaba myam ama thousands of akoigi beneficiaries myam ama masidagi pigadabane aduga parja sing si magi economic activities hanggadabane adu mafam si dai idle loina leire unfruitful loina chahi mapal lerakpasida sarkarna miyeng changsin bidribasi karigi oidorido haibasi masigi si sukeng yengchan bidabadegi aina masi assembly da question hangba yananabagi ai preparation tawbidamakta masi yengba lakpani maduna aina roibada thamjaningi asugumba parjagi kanagadaba mayam singse sarkarna masi karimta yengchan bidaba parja punamakta parja mayam section khudimakta kanaba pigidaba mayam singse fruitful ohendaba kanahandabase masi yamna nungaitaba parja mayam singse hujik thabak phangdabagi awaba samisya covid post covid amasung violence masi solakpa mayam singsida mari leinana akoigi parja mayam singse hujik thabak ingham leitabagi awaba mayam leibase sugumba mayam singse masi functional ohelabadi thabak ta holabadi parja singsida yam kanaba economic activities fagadra na khalleba adugidama akhoi yengchanba akhoi party ki kai kunjireba akhoi ex MLA aigi tamo dijamani bupenda akhoi now devi na pai myam team ama yengba lakchabani leibak sida pabu porakani haina thajaba tham apai opposition ki role logada hoi handaki akhoi opposition ki MLA manga pandava akhoi machin manau manga gi assembly gi role sidi akhoi yamna phajana kan honagani leibak sigi shanti chakpa thorangi parda singda leiriba tongan thongma development deficit adagi akhoi gi leiriba problem sina sohaliba adagi internet displaced people adagi no makangdana misimina thoiba violence related si akhoi phajana pukachagani aduga yam vibrant toiba adagi yam dynamic oiba pot akhoi assembly da opposition namagi democracy ki wan thok phajana leinana bagi damak akhoi
ꯃꯨꯚ ꯇꯧꯒꯅꯤ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯊꯦꯡꯛ ꯌꯨ